मेरे प्यारे देशवासियों, आप सभी को क्रिसमस की शुभकामनाएं। हम इस वर्ष के अंतिम सप्ताह में हैं। 2022 बस आने ही वाला है। आप सभी 2022 के स्वागत की तैयारी में जुटे हैं, लेकिन उत्साह और उमंग के साथ ही ये समय सचेत रहने का भी है। ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯩꯈꯣꯏ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯂꯩꯔꯦ꯫ 2022 ꯑꯁꯤ ꯌꯧꯔꯛꯂꯕꯒꯨꯝꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ 2022ꯕꯨ ꯇꯔꯥꯝꯅ ꯑꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕ ꯃꯇꯝꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯀꯣꯔꯣꯅꯥꯒꯤ ꯑꯅꯧꯕ ꯚꯦꯔꯤꯌꯟ ꯑꯣꯃꯤꯀ꯭ꯔꯣꯟꯅ ꯅꯥꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯚꯥꯔꯠꯇꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯣꯃꯤꯀ꯭ꯔꯣꯟꯅ ꯅꯥꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ, ꯄꯥꯈꯠꯄꯤꯒꯅꯨ, ꯆꯦꯛꯁꯤꯟꯕꯤꯌꯨ, ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯕꯤꯌꯨ꯫ ꯃꯥꯛꯁ ꯎꯞꯄ ꯑꯃꯗꯤ ꯈꯨꯠꯁꯥ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯝꯕ ꯑꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯉꯁꯤ ꯚꯥꯏꯔꯁ ꯑꯁꯤꯅ ꯃ꯭ꯌꯨꯇꯦꯟ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯅ ꯁꯤꯡꯅꯕ ꯃꯥꯌꯣꯛꯅꯕꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯖꯕ ꯑꯅꯤ ꯑꯁꯤ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯣꯚꯦꯇꯤꯚ ꯁ꯭ꯄꯤꯔꯤꯠꯁꯨ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁꯣꯂꯦꯁꯟꯒꯤ ꯐꯃꯨꯡ ꯂꯥꯈ 19 ꯂꯩꯔꯦ꯫ ꯑꯣꯛꯁꯤꯖꯦꯟ ꯁꯄꯣꯔꯠ ꯇꯧꯕ ꯐꯃꯨꯡ ꯂꯥꯈ 5 ꯂꯩꯔꯦ꯫ ICUꯒꯤ ꯐꯃꯨꯡ ꯂꯥꯈ 1,90,000 ꯂꯩꯔꯦ꯫ ICU ꯑꯃꯗꯤ ꯅꯣꯟ ICU ꯐꯃꯨꯡ ꯄꯨꯟꯁꯤꯜꯂꯒ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯐꯃꯨꯡ 30,000 ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ PSA ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯠꯁ ꯂꯥꯈ 3 ꯍꯦꯟꯕꯅ ꯊꯕꯛ ꯇꯧꯔꯤ꯫ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯂꯥꯈ 3 ꯐꯪꯍꯟꯈ꯭ꯔꯦ꯫ ꯔꯥꯏꯖꯁꯤꯡꯗ ꯇꯉꯥꯏꯐꯗꯕ ꯍꯤꯗꯥꯛꯁꯤꯡꯒꯤꯗꯃꯛ ꯕꯐꯔ ꯗꯣꯁ ꯄꯤꯅꯕꯒꯤ ꯇꯦꯡꯕꯥꯡ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯇꯦꯁꯇꯤꯡ ꯀꯤꯠꯁꯨ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯦꯡꯅꯔꯤꯕ ꯀꯣꯔꯣꯅꯥ ꯃꯥꯂꯦꯝꯒꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗ ꯐꯪꯂꯛꯂꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄꯤꯔꯤꯕ ꯗꯥꯏꯔꯦꯛꯁꯟꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯠꯂꯥꯏꯅꯤ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯇꯤꯀꯥ ꯊꯥꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯅꯁꯨ ꯂꯥꯏꯅꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯂꯧꯗꯨꯅ ꯚꯦꯛꯁꯤꯟ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯁꯟ ꯃꯣꯗꯇ ꯊꯕꯛ ꯇꯧꯕ ꯍꯧꯈꯤ꯫ ꯚꯦꯛꯁꯤꯟ ꯑꯁꯤꯗ ꯔꯤꯁꯔꯆ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯄ꯭ꯔꯣꯁꯦꯁ, ꯁꯄ꯭ꯂꯥꯏ ꯆꯦꯟ, ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇ꯭ꯔꯦꯅꯤꯡ, IT ꯁꯄꯣꯔꯠ ꯁꯤꯁꯇꯦꯝ, ꯁꯔꯇꯤꯐꯤꯀꯦꯁꯟꯅꯆꯤꯡꯕꯗꯁꯨ ꯂꯦꯞꯇꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯚꯥꯔꯠꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯇꯥꯔꯤꯛ 13ꯗꯒꯤ ꯃꯤꯌꯥꯝꯕꯨ ꯇꯤꯀꯥ ꯊꯥꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯨꯟꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜꯅ ꯚꯥꯔꯠꯅ ꯚꯦꯛꯁꯤꯟꯒꯤ ꯗꯣꯁ ꯀꯔꯣꯔ 192 ꯍꯦꯟꯅ ꯀꯥꯞꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯌꯥꯝꯅ अरूबा पांडम अदु फंगब ngमख्रे। आज भारत की वयस्क जनसंख्या में से 61% से ज्यादा जनसंख्या को वैक्सीन की दोनों डोज लग चुकी हैं। इसी तरह वयस्क जनसंख्या में से लगभग 90% लोगों को वैक्सीन की एक डोज लगाई जा चुकी है। आज हर भारतवासी इस बात पर गर्व करेगा कि हमने दुनिया का सबसे बड़ा, सबसे विस्तारित और कठिन भौगोलिक स्थितियों के बीच इतना सुरक्षित वैक्सीनेशन अभियान चलाया। ngashidi bharat ki adult population gi 4.8 henbana vaccine gi dose animak kapkhre matawasumna adult population gi chang 4.30 de vaccine dose ama kapkhre aikhoina malem gi khwaidagi chawba tika thabagi khongjang adu geographically khudong chataba kaya leirabasu mai pakna pangthokre haibasida chawthokjaba poi rajya kaya thoidokna tourism gi mityengda thoidok hendok patangai fadaba khudam oina hairabada Goa, Uttarakhand, Himachal na chingba rajya singda single dose vaccination chada chamagi pandam yauba ngamkhre ngashi su leibak asigi kachin koya da leiba khungang singdagi tika thabagi paw lakpada nungaiba phawje masi aikhoigi health system gi afaba thaurang apunbagi thaudang aikhoigi healthcare workers singi dedication amasung commitment amadi
ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯗꯤ ꯁꯥꯏꯟꯁꯄꯨ ꯊꯥꯖꯕ ꯑꯁꯤꯅꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯦꯖꯦꯜ ꯚꯦꯛꯁꯤꯟ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ DNA ꯚꯦꯛꯁꯤꯟꯁꯨ ꯍꯧꯔꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯚꯥꯔꯠꯅ ꯀꯣꯔꯣꯅꯥꯕꯨ ꯃꯥꯌꯣꯛꯅꯔꯛꯄꯁꯤ ꯁꯥꯏꯟꯁꯀꯤ ꯊꯤꯑꯣꯔꯤꯁꯤꯡ, ꯁꯥꯏꯟꯇꯤꯐꯤꯛ ꯀꯟꯁꯜꯇꯦꯁꯟ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯐꯤꯛ ꯁꯤꯁꯇꯦꯝꯒ ꯂꯣꯏꯅꯅꯅꯤ꯫ ꯍꯧꯈꯤꯕ ꯊꯥ 18ꯗꯒꯤ ꯇꯤꯀꯥ ꯊꯥꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯤꯗꯒꯤ ꯀꯥꯟꯅꯕꯁꯨ ꯐꯪꯂꯤ꯫ ꯃꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯔꯦ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯒ ꯆꯥꯡꯗꯝꯅꯔꯨꯕꯗ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯣꯔꯣꯅꯥ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯠꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯕꯗꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯁꯣꯏꯗꯅꯕ ꯂꯦꯞꯇꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯇꯤꯀꯥ ꯊꯥꯕ ꯍꯧꯕ ꯃꯇꯝꯗꯁꯨ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯒꯤ ꯁꯖꯦꯁꯟ ꯃꯇꯨꯡꯏꯟꯅ ꯑꯍꯥꯟꯕ ꯗꯣꯖ ꯑꯁꯤ ꯀꯔꯝꯕ ꯀꯥꯡꯂꯨꯞꯇ ꯍꯥꯟꯅ ꯄꯤꯕ, ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯗꯣꯖꯀꯤ ꯃꯔꯛꯇ ꯒꯦꯞ ꯀꯌꯥ ꯊꯝꯕ, ꯃꯁꯥ ꯃꯎ ꯐꯕ ꯃꯤꯁꯤꯡꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯤꯀꯥ ꯊꯥꯕ, ꯀꯣꯃꯣꯔꯕꯤꯗꯤꯇꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯤꯀꯥ ꯊꯥꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯨꯞꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄꯅꯤꯅ ꯌꯥꯝꯅ ꯀꯥꯟꯅꯈꯤ꯫ ꯚꯥꯔꯠꯅ ꯇꯥꯡꯀꯛꯇ ꯚꯥꯔꯠꯀꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯒꯤ ꯁꯖꯦꯁꯟ ꯂꯧꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯉꯥꯡꯅꯔꯤ꯫ ꯃꯥꯂꯦꯝꯁꯤꯗ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ, ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝꯁꯨ ꯀꯌꯥꯅꯤ꯫ ꯚꯥꯔꯠꯀꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯃꯁꯤꯗ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ, ꯊꯤꯖꯤꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯇꯤꯀꯥ ꯊꯥꯕ ꯍꯧꯈꯤꯕ ꯊꯥ 18 ꯐꯥꯔꯦ꯫ ꯃꯁꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯌꯥꯝꯅ मुन्ना थिजिनकी लोइनना मालेमगी लेबाकसिंगदगी फंगलकपे एक्सपीरियंससिंग अदुबु येंगलगा वारेप खरा लौरे। आज कुछ निर्णय लिए गए हैं। आज अटल जी का जन्मदिन भी है, क्रिसमस का त्योहार भी है, तो मुझे लगा कि इस निर्णय को आप सबके साथ साझा करना चाहिए। साथियों, 15 साल से 18 साल की आयु के बीच के जो बच्चे हैं, अब उनके लिए देश में वैक्सीनेशन प्रारंभ होगा। ngasi asi atal ji gi mapok numit ni amasung christmas ki kumaisuni maram asina decision asi miyam da share tawpham thoi haina khalle marup sing lisingani kunithoi gi january ahum dagi chahi 15 dagi 19 phawbada leiba angang singi tika thaba horagani warep asina corona gi mayokta leibak asina thengnari ba lan thengasi amuk ke hena cancel halagani loinana school college sing da chatliba macha singi damakta mama mapana wajabadu khara hantha halagani marup sing corona warriors health care amasung frontline workers singna lanjang asida leibak asibu soida ngamdana thamnabagi damak hotnari ba thaudang asi aikhoi pumbana khange ngasi su makhoina corona na naraba singi seba da matam leli maramasina checksin thaurang oina health care amasung frontline workers singbu vaccine gi precaution dose piba horagani masi lisingani kunithoi gi January 10 ningthau kaba numittagi horagani marup sing corona vaccination asida asum thengnarakpa experience ta chahi yamlaba singamade hanadagi hauna aruba laina naraba singbu precaution gi advice piba tangai fate masibu mangda thamladuna chahi humpu gi mathakta leiba comorbidity leiba miyoi singbu doctor gi advice matungina precaution dose gi option phangalagani masisu January 10 dagi horagani marup sing toknga singna mi singbu chamam nahanba amadi akiba pokhalle masidagi aikhoina checksin batai aikhoi leibak miyam pumbana amatta oiduna malemgi khwaidagi chawba tika thabagi khongjang changsinki tungdasu aikhoina masibu thauna hapkadabani achauba khongjangda mateng panggadabani apunbagi hotnaba asina corona gi mayokta thengnari balanjang sida leibak asibu mapangal kalhangani pumnamakpu hanna hanna thagachari